Lamdam asigi tunggi laibak lepkadoriba mahirui amadi nahasingda maitayna scheduled tribe ST list sandula constitutional safeguard pinabagi mass campaign amaga iruinana laibak asigi political party amasung politicians singi mathakta no ST no vote haiba campaign amasu chattharagani haina maitai tribe union MMTU ge secretary organization takhelambam parizatna phongdorokle wafam basing asi major khulda leba Manipur press club ta pangthokiba pawing pham amada phongdokhibani union asigi thomi kayan saruk yaduna pangthokiba mifam aduda makha tarduna maitai singna ST list sanba amadi mitop sing khandokpa haiba hiram asida leiriba political party amadi politicians sing asina lawfam thopa thodang sing lawbagi mahut vote bank ki rajniti ona chathaduna leire amadi supreme court amasung high court singna illegal immigrants sing ST list sanba yadaba makhoida constitutional right leite haiba leirabasu lamdam asida de illegal immigrant kaya voter forward chanduna ST list hapsina leire masigumna taina ona bathabak thorum kaya asina maram oduna iramdam Manipur asigi yelho furup ama oiriba matai khunaibu lupki gadobadagi kanabagi damak lamdam asigi tungi laibak lepkadoriba mahirui sing amadi naha singda maitaina scheduled tribe ST list sanduna constitutional safeguard pinabagi mass campaign amaga iroinana laibak asigi political party amasung politicians singi mathakta no ST no vote haiba campaign amasu chatharagani haike masdanantana chatliba chahi asira census pangthoktuna delimitation tawnabagi sem sariba asigi mangoinana maitai singna ST list chanduna mitop khando haudrabadi madu lamdam masida orakada ba jaitheng kayagi maramda wafam kaya su thamkhe अखोई लाइफ से तमी बांगांग सिंसिदा इकोनॉमिकली याम सोथरी हाई बांगांग सिंसिदा अखोई की फाइनेंशियल असिस्टेंस लेते मिंग चंदी मार्क रेजिस्ट्रेशन सिंबल अमा भोक लेते थबक संगनबगी अखोई की रिजर्वेशन नत्रगना अखोई की माना फंगयु माथुदगी खरेन रेजिस्ट्रेशन पीबन सिंबसे अमत लेते सिदैदा अखोइना हाइजनिंग बसे अखोई की UPSC की अखोई की लोबा एग्जाम सिंदा अखोई की जनरल गोइना क्वालिफाइंग मार्क्स से 80% सी ओइबनी अदु ST गोइना लाइरिसिना अखोई की 47.82 सिनेबा